Chief Minister की Advanced Security Convoy da Kuki Khutlai Paiba singna ambush chatharakiba thawong adu akanmongna condemn tawbuga loidana Kuki Khutlai Paiba group Khudingmak terrorist organization Oina Laothoknaba Cocomi na Takshillakli. Coordinating Committee on Manipur Integrity, Cocomi ki Media Coordinator Y Sujit Kumar Khumana Khuding piduna thadorpa Gerald Amana Hai. Ngarang ayuk pung tarang makhairom tabada Imphal Juri Lambigi, Scotland Manakta Kuki Khutlai Paiba singna Chief Minister ki Advanced Security Convoy da nomai kapsilaktuna ambush chatharakiba thawong adu akanmongna condemn tawi. Attack adu da micham driver amaga security personnel amaga soke. Thawong adu terrorism ki thawong ni. State lengakta atamdana sinaraklaba faubada Central Security Force na mapangal fudokta na lairiba ase Cocomi na hakchina nawi. Hauzik tholiba irang ase ahobada communal violence ni hainan lanan launaramba adu ngasidi Kuki terrorist organization singna state lengak ki mayokta atamdana chatharakpa aggression amani haibase mayek senglakle. Kuki Khutlai Paiba singna chatharakliba attack sing asida central lengakna neutral oina leiba asina state asigi miyamgi safety compromise tawbata nadana state lengak ki authority lumna longti haibadu utle. Hauzik tholiba irang ase loishinaba government of India na chap chaba thabak lokhatkadabani. Nakal amaromda Central Authority na state lengak ase hanthana yengi haibasi oiriba phibam sing asina ngaside mayek senglakle. Central lengak na Manipur gi miyamda utliba thawong asina miyam chaning tana leibagi itil fawon bangamdre. Aikhoi gi tungi laibak aikhoi ni lepchanaba iraicha singna ngaside punna lepminaba mathau tai. Iramdam asida singna rakliba Kuki terrorist organization sing asigi mathakta state lengak na athubada action lokhatpa changi hainasu Gerald asina makatari.